Nakal amaromda ngasi numidang wairam yachonglakpada kuki khulai paibasingna Sanjam Chirangda bom kapsinduna landarakre. State Force na kud handabadagi tumina laikre. Press na pangba pawamagi matung ina ngasi numidang wairam pung mga minit kuntrarom taba duwaida Sanjam Chirang Maning Harau Tel Sansang taba lambida lairiba kuki singi bunkerda CRPF personal singchang sinduna sanitization riki tauki. Maduda kuki singna duty lakpa CRPF personal singda laukhongduna changlakdana ba thingba piki hairi. Tongdo asiga matam ikan kanadana numidang wairam pung mga minit yangkay mga rom taba duwaida kanghaudana Harau Tel lomdagi kuki singna bakol na hauba achoba bom ama Sanjam Chirang Maning Dalaiba MR amasung IRB gi camp tamna kapsilaki bom adu MR IRB gi aroiba bunker manakta pukhaiki adubu security personnel sing adu bunker manungda leihaudabadagi asugapan misimina makti yaukidi hairi kuki khulai paiba singna bom kapsilakpadagi security personnel singsu position lauduna pibam siamnaki adubu makhatana attack chatharaktabadagi state security force singi maikidagi khudhankidi haina pausina makatari